ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯑꯩꯒ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯔꯨꯕ ꯀꯥꯡꯕꯨꯁꯤꯡ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯏꯌꯥꯝꯕ ꯑꯃꯗꯤ ꯂꯩꯔꯤ, ꯃꯥꯁꯨ ꯏꯇꯩꯃꯒ ꯄꯨꯟꯅ ꯌꯨꯝꯁꯨ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯩꯁꯨ ꯌꯨꯝꯗ ꯏꯊꯟꯗ ꯂꯩꯕꯅ ꯅꯣꯡꯃꯒꯤ ꯉꯝꯅꯕ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯦꯜꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯕ ꯍꯦꯛ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯌꯥꯝꯕ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯥꯏꯐꯕ, ꯅꯪ ꯂꯩꯕ꯭ꯔꯣ?" ꯑꯩꯁꯨ ꯃꯄꯥꯟꯗ ꯀꯧꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯇꯥꯗ ꯅꯤꯃꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯇꯥꯗ ꯀꯔꯤ ꯂꯩꯔꯒꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ? ꯑꯍꯜ ꯑꯗꯨꯅꯁꯨ ꯌꯥꯏꯐꯕ ꯑꯩꯗꯣ ꯅꯪ ꯍꯌꯦꯡꯗꯒꯤ ꯆꯤꯡꯗ ꯆꯠꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯒꯦ ꯂꯥꯛꯄꯅꯤ꯫ ꯑꯩꯅꯁꯨ ꯍꯩꯃꯥꯗꯨꯒꯤ ꯑꯣꯏꯔꯦ, "ꯍꯣꯏ ꯌꯥꯅꯤ, ꯑꯩꯁꯨ ꯊꯕꯛ ꯑꯃ ꯊꯤꯔꯝꯃꯤꯅꯤ, ꯑꯗꯣ ꯊꯕꯛꯇꯣ ꯉꯔꯥꯡ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯒꯤ ꯀꯔꯤ ꯊꯕꯛ ꯑꯃꯨꯛ ꯆꯠꯁꯤꯒꯦꯅ ꯈꯜꯂꯝꯃꯤꯅꯤ." ꯇꯥꯗ ꯅꯤꯃꯥꯏꯅꯁꯨ ꯅꯣꯛꯇꯨꯅ ꯐꯔꯦꯗ ꯑꯣꯟꯊꯣꯛꯅ, ꯑꯩꯗꯤ ꯅꯪ ꯁꯪꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯋꯥꯈꯜꯁꯦ ꯋꯥꯔꯨꯔꯕꯅꯤ꯫ ꯑꯩꯅꯁꯨ ꯅꯣꯛꯇꯨꯅ, "ꯋꯥꯔꯨꯔꯅꯨ, ꯍꯧꯖꯤꯛꯇꯤ ꯇꯥꯗ ꯑꯗꯨ ꯍꯌꯦꯡꯕꯨ ꯄꯨꯡ ꯀꯌꯥꯗ ꯆꯠꯁꯦ ꯍꯥꯏꯔꯤꯕꯅꯣ?" ꯑꯍꯜ ꯑꯗꯨꯅꯁꯨ ꯑꯩꯅ ꯑꯇꯩꯁꯨ ꯂꯣꯏꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯕꯅꯤ, "ꯍꯌꯦꯡꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯄ ꯌꯥꯒꯗ꯭ꯔꯣ?" ꯑꯩꯅꯁꯨ "ꯌꯥꯏꯌꯦ, ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯑꯩꯅ ꯇꯧꯗꯣꯏꯁꯤ, ꯑꯩ ꯈꯛꯀꯤ ꯑꯄꯥꯝꯕ ꯌꯥꯗꯦ, ꯆꯠꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ, ꯃꯌꯥꯝꯒꯤ ꯃꯣꯠꯇꯨꯅꯤ ꯑꯩꯁꯨ ꯏꯟꯗꯣꯏꯁꯤ." ꯑꯍꯜ ꯑꯗꯨꯅꯁꯨ "ꯐꯔꯦ ꯑꯌꯨꯛꯇꯣ ꯆꯠꯂꯁꯤ." ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯆꯠꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯗꯗꯥꯅꯁꯨ ꯑꯩ ꯂꯥꯛꯄ ꯎꯕꯗꯨꯗ, "ꯀꯔꯤ ꯂꯩꯔꯒꯦ ꯅꯥꯎꯕ, ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯤꯅ?" ꯑꯩꯅꯁꯨ, "ꯗꯗꯥ, ꯑꯩ ꯍꯌꯦꯡꯗꯒꯤ ꯆꯤꯡꯗ ꯎ ꯈꯥꯏꯕꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯅꯤ, ꯑꯗꯨꯒꯤ ꯁꯤꯗ ꯁꯨꯝ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ." ꯗꯗꯥꯅꯁꯨ, "ꯐꯔꯦ, ꯅꯪꯅ ꯆꯠꯀꯗꯕꯗꯣ ꯐꯖꯅ ꯆꯠꯂꯣ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ. ꯗꯗꯥ, ꯑꯩ ꯐꯤꯔꯣꯜ ꯈꯔ ꯂꯩꯅꯤꯡꯉꯤ, ꯄꯩꯁꯥ ꯈꯔ ꯂꯩꯔꯒꯗꯤ ꯂꯧꯖꯒꯦ." ꯗꯗꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯤꯉꯩ ꯏꯇꯩꯃ ꯊꯣꯔꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯥꯏꯐꯕ, ꯅꯪ ꯂꯥꯛꯑꯝꯃꯤꯕ꯭ꯔꯥ?" ꯑꯩꯅꯁꯨ, "ꯍꯣꯏ ꯏꯇꯩꯃ, ꯑꯩ ꯂꯥꯛꯑꯝꯃꯤꯅꯤ, ꯗꯗꯥꯗꯒꯤꯁꯨ ꯄꯩꯁꯥ ꯂꯧꯒꯦ, ꯑꯗꯨꯒ ꯊꯕꯛ ꯆꯠꯄꯒꯤꯁꯨ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯅ." "ꯏꯇꯩꯃꯅ, ꯅꯪꯁꯨ ꯊꯕꯛ ꯁꯨꯔꯤꯅꯦ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯄꯩꯁꯥꯗ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯉꯥꯡ ꯃꯤꯡ ꯆꯟꯕ ꯃꯇꯝ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯟꯅꯔꯤ." ꯗꯗꯥꯁꯨ ꯏꯇꯩꯃꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯍꯣꯏꯅꯦ ꯌꯥꯏꯐꯕ, ꯗꯗꯥꯁꯦ ꯑꯉꯥꯡ ꯃꯤꯡ ꯆꯜꯂꯝꯗꯥꯏꯒꯤ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯋꯥꯔꯤ, ꯄꯩꯁꯥ ꯁꯨꯗꯗꯅ ꯍꯧꯖꯤꯛ ꯀꯩꯁꯨ ꯃꯤꯉꯣꯟꯗꯒꯤ ꯀꯣꯏꯍꯪ ꯍꯪꯅꯔꯤꯕꯅꯤ." ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ, "ꯐꯔꯦ ꯗꯗꯥ, ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯗꯗꯥꯅꯁꯨ, "ꯍꯣꯏ ꯆꯠꯂꯣ, ꯊꯕꯛ ꯆꯠꯄꯗꯣ ꯐꯖꯅ ꯆꯠꯂꯨ, ꯌꯧꯕꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ." ꯑꯩꯁꯨ ꯍꯣꯏ ꯗꯗꯥ ꯍꯥꯏꯔꯝꯃꯒ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯊꯣꯔꯛꯑꯒ ꯑꯩꯁꯨ ꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯂꯝꯕꯦꯟ ꯑꯃꯨꯛ ꯇꯥꯗ ꯅꯤꯃꯥꯏꯁꯦ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ, "ꯌꯥꯏꯐꯕ, ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ? ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯄ ꯎꯏ." ꯑꯩꯅꯁꯨ ꯇꯥꯗ ꯍꯌꯦꯡ ꯆꯠꯄꯒꯤ ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯅ ꯗꯗꯥꯗ ꯍꯪꯕ ꯆꯠꯂꯨꯕꯅꯤ, ꯑꯗꯨ ꯄꯩꯁꯥꯗꯨ ꯄꯤꯔꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯥ ꯅꯤꯃꯥꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ, "ꯏꯍꯦ, ꯑꯗꯨꯒꯤꯕꯨ ꯉꯁꯥꯏꯅ ꯑꯩ ꯂꯥꯛꯏꯉꯩꯗꯨꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ?" ꯑꯩꯅꯁꯨ ꯇꯥꯗ ꯊꯕꯛ ꯁꯨꯗ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗꯨꯁꯨ ꯏꯀꯥꯏ ꯇꯧꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ, "ꯍꯦꯔ ꯌꯥꯏꯐꯕ, ꯊꯕꯛ ꯁꯨꯕꯒꯤꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯂꯩꯀꯥꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯏ, ꯍꯌꯦꯡ ꯅꯪꯅ ꯂꯩꯔꯒ ꯑꯃꯨꯛ ꯄꯤꯔꯛꯑꯒꯁꯨ ꯌꯥꯕꯗꯨꯕꯨ." ꯑꯩꯅꯁꯨ ꯑꯃꯨꯛ ꯇꯥꯗ ꯉꯔꯥꯡ ꯊꯕꯛ ꯂꯣꯏꯕꯒꯤꯗꯨꯁꯨ ꯃꯗꯨꯁꯨ ꯄꯩꯁꯥ ꯄꯤꯔꯛꯇ꯭ꯔꯤ, ꯑꯗꯨꯅ ꯈꯨꯠꯇ ꯄꯩꯁꯥ ꯑꯃꯠꯇ ꯄꯥꯏꯗ꯭ꯔꯦ. ꯑꯁꯨꯝꯅ ꯇꯥ ꯅꯤꯃꯥꯏꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 2,000 ꯄꯤꯔꯛꯇꯨꯅ, "ꯑꯋꯥꯠ ꯑꯄꯥ ꯅꯪꯅ ꯆꯥꯅꯤꯡꯕ ꯈꯔꯁꯨ ꯂꯩꯁꯜꯂꯣ, ꯍꯌꯦꯡ ꯆꯤꯡꯗꯗꯤ ꯐꯪꯕ ꯐꯪꯗꯕ ꯍꯥꯏꯕꯁꯨ ꯂꯥꯛꯀꯅꯤ." ꯑꯩꯅꯁꯨ, "ꯌꯥꯔꯦꯗ ꯇꯥꯗ, ꯑꯩ ꯂꯧꯔꯣꯏ, ꯄꯩꯁꯥꯁꯦ ꯀꯣꯟꯅ ꯂꯧꯖꯒꯦ." ꯇꯥ ꯅꯤꯃꯥꯏꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥꯗꯨ ꯅꯝꯗꯅ ꯄꯤꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯌꯥꯗꯕꯗꯨꯗ ꯄꯩꯁꯥꯗꯨ ꯂꯧꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯍꯌꯦꯡ ꯊꯕꯛ ꯆꯠꯄꯗ ꯄꯨꯅꯕꯅꯤ ꯍꯥꯏꯗꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯒ ꯐꯤꯔꯣꯜ ꯑꯃ ꯑꯅꯤꯒ ꯂꯩꯁꯜꯂꯒ ꯑꯩꯅ ꯄꯨꯒꯗꯕ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯆꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯑꯩꯁꯨ ꯆꯥꯊꯣꯛꯑꯒ ꯉꯟꯇꯥꯅ ꯇꯨꯝꯃꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯇꯥ ꯅꯤꯃꯥꯏꯁꯨ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯩꯕꯨ ꯀꯧꯗꯨꯅ, "ꯌꯥꯏꯐꯕ, ꯂꯣꯏꯗ꯭ꯔꯤꯕ ꯅꯪꯕꯨ? ꯃꯤ ꯂꯣꯏꯅ ꯊꯣꯛꯅꯍꯧꯔꯦ, ꯅꯪ ꯅꯊꯟꯇ ꯉꯥꯏꯔꯕꯅꯤ." ꯑꯩꯅꯁꯨ, "ꯂꯣꯏꯔꯦ ꯇꯥ ꯅꯤꯃꯥꯏ, ꯑꯩ ꯊꯣꯔꯛꯑꯒꯦ." ꯑꯁꯨꯝꯅ ꯑꯩꯁꯦ ꯌꯨꯝꯗ ꯁꯣ ꯂꯣꯟꯁꯜꯂꯛꯑꯝꯃꯤ꯫ ꯇꯥ ꯅꯤꯃꯥꯏꯅꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ?" ꯑꯩꯅꯁꯨ, "ꯇꯥ ꯅꯤꯃꯥꯏ, ꯅꯨꯄꯤ ꯌꯥꯎꯖꯗꯕꯅꯤꯅ ꯍꯦꯛꯇ ꯌꯥꯗꯦꯅꯦ, ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤ." ꯇꯥ ꯅꯤꯃꯥꯏꯁꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯣꯛꯑꯒ, "ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯣꯗꯅ." ꯑꯩꯅꯁꯨ, "ꯀꯗꯥꯏꯗꯩꯅꯣꯗ ꯇꯥ ꯅꯤꯃꯥꯏ, ꯑꯗꯨꯝꯅꯒ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ, ꯑꯩ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ." ꯇꯥ ꯅꯤꯃꯥꯏꯅꯁꯨ, "ꯀꯩꯒꯤꯅꯣ ꯌꯥꯏꯐꯕ, ꯆꯍꯤ ꯍꯦꯟꯗꯣꯛꯈꯤꯅꯤ, ꯉꯟꯅ ꯊꯤꯍꯧ, ꯅꯌꯥꯝꯕꯁꯨ ꯌꯥꯝꯅ ꯋꯥꯅꯅꯤ ꯅꯨꯄꯤ ꯐꯪꯉꯛꯏꯁꯤ,
ꯑꯩꯅꯁꯨ ꯇꯥꯅꯤꯃꯩ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯅꯦ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯌꯥꯔꯛꯇꯣꯏꯅꯣ ꯑꯗꯨꯅ ꯌꯨꯝ ꯀꯩ ꯍꯥꯟꯅ ꯁꯦꯝꯈꯤꯒꯦ ꯇꯥꯅꯤꯃꯥꯏꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯍꯦꯔ ꯏꯕꯨꯡꯉꯣ ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯅꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯅꯨꯄꯤꯗꯨꯅꯤ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯗꯣꯏꯁꯤ ꯑꯩꯅꯁꯨ ꯇꯥꯅꯤꯃꯥꯏ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯦꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯄꯣꯠꯇꯦ ꯊꯃꯣꯏ ꯁꯦꯡꯕꯤ ꯀꯥꯏꯗꯨ ꯊꯤꯕ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯂꯛꯄꯗꯨꯅ ꯒꯥꯔꯤ ꯃꯅꯥꯛꯁꯨ ꯌꯧꯁꯜꯂꯛꯏ ꯑꯩꯈꯣꯏꯁꯨ ꯇꯣꯡꯗꯨꯅ ꯆꯤꯡꯗꯨ ꯇꯝꯅ ꯆꯠꯂꯛꯑꯝꯃꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯌꯥꯝꯃꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯛꯑꯝꯃꯤ ꯏꯇꯥꯎ ꯀꯦꯁꯣꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃ ꯏꯇꯥꯎ ꯌꯥꯏꯐꯕ ꯅꯪꯁꯨ ꯁꯤꯒꯤ ꯊꯕꯛꯁꯦ ꯆꯠꯄ ꯌꯥꯎꯗꯣꯏꯔꯣ ꯑꯩꯗꯤ ꯅꯪ ꯌꯥꯎꯔꯝꯃꯣꯏꯗ꯭ꯔꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤ ꯑꯩꯅꯁꯨ ꯌꯥꯎꯏ ꯇꯥꯅꯤꯃꯥꯏꯅ ꯍꯥꯏꯔꯛꯇꯅ ꯑꯩꯁꯨ ꯌꯨꯝꯗ ꯐ꯭ꯔꯤꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯗꯅ ꯂꯥꯛꯏꯅꯤ ꯑꯗꯨ ꯏꯇꯥꯎ ꯅꯪꯕꯨ ꯆꯤꯡꯗ ꯂꯩꯕ ꯉꯝꯗꯣꯏꯔꯣ ꯅꯪꯒꯤ ꯁꯥꯖꯤꯡꯗꯣ ꯑꯃꯨꯛ ꯍꯧꯔꯛꯇꯅ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯇꯥꯎ ꯀꯦꯁꯣꯅꯁꯨ ꯅꯣꯛꯇꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯏꯇꯥꯎ ꯌꯥꯗ꯭ꯔꯒꯕꯨꯗꯤ ꯑꯩꯁꯨ ꯍꯟꯈꯤꯗꯣꯏꯅꯤ ꯑꯩꯅꯁꯨ ꯍꯣꯏ ꯑꯗꯣ ꯅꯪꯗꯤ ꯈꯔ ꯆꯦꯛꯁꯤꯜꯂꯨꯍꯦ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯗꯤ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯏꯇꯥꯎ ꯀꯦꯁꯣꯅꯁꯨ ꯅꯣꯛꯇꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯅꯣꯏ ꯂꯩꯔꯤꯁꯤꯗ ꯏꯇꯥꯎ ꯅꯣꯏ ꯌꯥꯎꯔꯒꯕꯨ ꯀꯩꯒꯤ ꯋꯥꯖꯔꯨꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯇꯥꯅꯤꯃꯥꯏꯁꯨ ꯇꯥꯔꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯅꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯕꯣ ꯑꯩꯅꯁꯨ ꯍꯦꯔ ꯇꯥꯅꯤꯃꯥꯏ ꯏꯇꯥꯎ ꯀꯦꯁꯣꯒꯤ ꯋꯥꯔꯤ ꯈꯔ ꯂꯩ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯇꯥꯅꯤꯃꯥꯏꯁꯨ ꯅꯣꯛꯇꯨꯅ ꯁꯨꯝꯅ ꯍꯪꯉꯛꯏ ꯑꯗꯣ ꯑꯩꯁꯨ ꯈꯪꯕ ꯌꯥꯗꯕ꯭ꯔꯣ ꯑꯩꯗꯁꯨ ꯑꯣ ꯃꯥꯁꯦ ꯑꯀꯤ ꯑꯈꯪ ꯇꯧꯔꯒꯗꯤ ꯃꯁꯥꯁꯦ ꯅꯤꯛꯇꯅ ꯁꯥꯖꯤꯡ ꯇꯧꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯁꯨ ꯆꯤꯡꯗꯅꯤꯗꯅ ꯑꯗꯨꯅ ꯃꯥꯁꯦ ꯈꯔ ꯆꯦꯛꯁꯜꯂꯨ ꯍꯥꯏꯔꯝꯕꯅꯤ ꯇꯥꯅꯤꯃꯥꯏꯁꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯇꯨꯅ ꯍꯩꯃ ꯀꯦꯁꯣ ꯑꯗꯨꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯤꯗꯤ ꯆꯤꯡꯗꯅꯤ ꯅꯪ ꯐꯔꯛ ꯇꯥꯅꯤꯀꯣ ꯀꯦꯁꯣꯅꯁꯨ ꯍꯦꯔ ꯇꯥꯅꯤꯃꯥꯏ ꯅꯪꯁꯨ ꯌꯥꯎꯅ ꯑꯩꯉꯣꯟꯗ ꯄꯥꯈꯠꯍꯜꯂꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯒ ꯆꯠꯄꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯆꯤꯡ ꯑꯗꯨ ꯌꯧꯔꯛꯑꯝꯃꯤ ꯆꯠꯂꯤꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯇꯥꯅꯤꯃꯥꯏꯒꯤꯅꯤ ꯃꯥꯅ ꯗ꯭ꯔꯥꯏꯚꯔ ꯊꯝꯗꯨꯅ ꯊꯧꯍꯟꯕꯅꯤ ꯍꯌꯦꯡ ꯍꯜꯂꯛꯄꯗꯁꯨ ꯎꯁꯤꯡ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯄꯒ ꯍꯜꯂꯛꯇꯣꯏꯅꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯒ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯉꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨ ꯌꯦꯡꯉꯒ ꯇꯨꯝꯐꯝ ꯆꯥꯐꯝ ꯁꯦꯝꯃꯛꯑꯝꯃꯤ ꯆꯥꯛ ꯊꯣꯡꯐꯝ ꯀꯩꯀꯥ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯆꯥꯛꯇꯨ ꯑꯃꯨꯛ ꯆꯥꯃꯤꯟꯅꯔꯛꯑꯝꯃꯤ ꯇꯥꯅꯤꯃꯥꯏꯅꯁꯨ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯍꯧꯔꯁꯤꯀꯣ ꯏꯅꯥꯎꯆꯥ ꯉꯁꯤꯒꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯣ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯦ ꯉꯟꯇꯥꯅ ꯇꯨꯝꯂꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯑꯕ ꯃꯤꯁꯛ ꯃꯤꯔꯥꯈꯣꯟ ꯇꯥꯅꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯇꯥꯎ ꯀꯦꯁꯣꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯅ ꯑꯩꯕꯨꯁꯨ ꯍꯧꯗꯣꯔꯛꯏ ꯑꯩꯅꯁꯨ ꯇꯜꯂꯦ ꯏꯇꯥꯎ ꯅꯪ ꯊꯣꯛꯎꯔꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯑꯝꯃꯤ ꯃꯗꯨꯗ ꯃꯥꯁꯨ ꯑꯗꯨꯝ ꯊꯨꯅ ꯊꯣꯛꯈꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯩꯒꯤ ꯅꯥꯛꯇ ꯏꯇꯥꯎ ꯌꯥꯏꯐꯕ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯁꯤꯗ ꯃꯤꯔ ꯈꯪꯗꯕ ꯑꯃ ꯂꯩꯍꯧꯔꯦ ꯑꯩꯅꯁꯨ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯊꯤꯗꯨ ꯍꯧꯔꯛꯑꯕ ꯑꯩꯗꯤ ꯅꯪ ꯁꯤ ꯇꯧꯔꯛꯀꯅꯤꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯀꯦꯁꯣꯅꯁꯨ ꯁꯥꯎꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ ꯅꯣꯏꯅ ꯐꯥꯒꯤꯅꯤ ꯈꯜꯂꯤꯔꯣ ꯑꯩꯅꯁꯨ ꯂꯥꯛꯎꯁꯦ ꯑꯩꯒ ꯌꯦꯡꯉꯨꯔꯁꯤ ꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯑꯩꯅꯁꯨ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯁꯤꯗꯗꯤ ꯀꯔꯤꯝꯇ ꯂꯩꯇꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ ꯅꯪꯒꯤ ꯚꯥꯞꯅ ꯑꯣꯏꯔꯝꯒꯅꯤ ꯁꯨꯝꯅ ꯑꯩꯈꯣꯏꯅꯤꯁꯦ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ ꯑꯍꯤꯡꯗ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯑꯝꯃꯤ ꯎ ꯑꯆꯧ ꯑꯆꯧꯕ ꯈꯜꯂꯒ ꯎꯁꯤꯡ ꯑꯗꯨꯕꯨ ꯌꯥꯟꯗꯨꯅ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯄꯨꯔꯛꯅꯕ ꯐꯖꯅ ꯀꯛꯊꯠꯂꯛꯑꯝꯃꯤ ꯅꯣꯡ ꯅꯤꯅꯤꯁꯦ ꯑꯩꯈꯣꯏꯁꯦ ꯎꯁꯤꯡ ꯑꯗꯨꯕꯨ ꯌꯥꯜꯂꯒ ꯐꯖꯅ ꯄꯨꯔꯛꯄ ꯌꯥꯅꯕ ꯁꯤꯜꯂꯛꯑꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯦꯁꯣꯁꯦ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯌꯨꯝꯒꯤ ꯃꯤꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ ꯑꯩꯅꯁꯨ ꯏꯇꯥꯎ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯄꯨꯡꯁꯤ ꯊꯦꯡꯉꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯛꯏ ꯏꯇꯥꯎ ꯀꯦꯁꯣꯁꯨ ꯏꯇꯥꯎ ꯅꯪ ꯆꯪꯉꯝꯃꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯍꯧꯈꯤꯒꯦ ꯈꯨꯝꯃꯛꯏ ꯑꯩꯅꯁꯨ ꯍꯣꯏ ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯇꯨꯝꯃꯨꯔꯒꯦ ꯅꯪ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯆꯪꯉꯛꯎ ꯃꯥꯅꯁꯨ ꯍꯣꯏ ꯆꯪꯉꯝꯃꯣ ꯑꯁꯨꯝꯅ ꯑꯩꯁꯨ ꯆꯪꯉꯛꯑꯒ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯗꯨꯝ ꯍꯤꯞꯄꯛꯑꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯇꯥꯎ ꯀꯦꯁꯣꯁꯤ ꯃꯄꯥꯟꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯩꯈꯣꯏꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ ꯁꯨꯝꯅ ꯑꯩꯈꯣꯏꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯦꯁꯣꯁꯤ ꯃꯈꯥꯗ ꯀꯨꯟꯗꯨꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯊꯨꯅ ꯆꯪꯁꯟꯗꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯇꯥꯅꯤꯃꯥꯏꯅꯁꯨ ꯃꯥꯕꯨ ꯍꯧꯒꯠꯄꯤꯔꯒ ꯀꯦꯁꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯩꯒꯤ ꯃꯔꯨꯞ ꯀꯦꯁꯣꯁꯦ ꯀꯔꯥꯏꯗꯒꯤꯅꯣꯃ ꯌꯦꯡꯉꯗꯨꯅ ꯃꯈꯨꯠꯇꯨꯅ ꯊꯤꯜꯂꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯪꯈ꯭ꯔꯦ ꯑꯩꯅ ꯎꯍꯧꯔꯕꯅꯤ ꯁꯤꯗ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯏꯇꯥꯎ ꯅꯪꯅ ꯀꯤꯕꯒꯤ ꯃꯤꯠꯇꯨꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯏꯇꯥꯎ ꯀꯦꯁꯣꯁꯦ ꯍꯥꯏꯐꯦꯠ ꯁꯥꯎꯅꯤꯡꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯣꯏꯅ ꯊꯥꯖꯔꯔꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯣꯏꯅ ꯎꯔꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯁꯦꯡꯕꯅꯤ ꯅꯣꯏ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯃꯥꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯇꯥꯅꯤꯃꯥꯏꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯏꯅꯥꯎꯁꯤꯡ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯍꯥꯟꯅ ꯆꯪꯉꯁꯤ ꯃꯥꯒꯤ ꯃꯁꯥꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯣꯊꯥꯍꯟꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯆꯤꯡꯌꯥ ꯑꯣꯏꯕꯅꯤꯅ ꯈꯔꯗꯤ ꯇꯧꯔꯝꯒꯅꯤ ꯑꯩꯅꯁꯨ ꯐꯔꯦꯁꯦ ꯇꯥꯅꯤꯃꯥꯏ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯄꯨꯁꯟꯕꯤꯔꯁꯤ ꯁꯤ ꯍꯥꯏꯗꯅ ꯀꯦꯁꯣꯁꯦ ꯃꯅꯨꯡꯗ ꯄꯨꯁꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯁꯦ ꯅꯤꯛꯄꯗꯨ ꯐꯔꯝꯗꯦ ꯑꯩꯅꯁꯨ ꯏꯇꯥꯎ ꯌꯥꯔꯦꯁꯦ ꯈꯔ ꯐꯥꯊꯕ ꯇꯝꯁꯤ
ꯇꯥꯅꯤꯃꯥꯏꯅꯁꯨ ꯁꯦꯁꯦ ꯑꯩꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯄꯨꯔꯛꯄꯅꯤ ꯁꯤ ꯈꯔ ꯊꯥꯗꯣꯛꯁꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯈꯨꯖꯨ ꯂꯩꯈꯥꯝꯗꯨ ꯈꯔ ꯊꯥꯗꯣꯛꯄꯤꯔꯛꯑꯝꯃꯤ ꯃꯗꯨ ꯊꯥꯗꯣꯛꯈꯤꯕꯗꯒꯤꯗꯤ ꯏꯇꯥꯎ ꯀꯤꯁꯣꯁꯤ ꯈꯔꯗꯤ ꯐꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯈꯧꯇꯛ ꯆꯥꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯔ ꯀꯤꯒꯟꯗꯕ ꯃꯤꯗꯥ ꯑꯣꯏꯕꯅꯤꯅ ꯑꯍꯤꯡ ꯃꯄꯥꯟ ꯊꯣꯛꯄ ꯆꯠꯂꯒꯁꯨ ꯑꯩꯗꯤ ꯏꯇꯣꯝꯗ ꯑꯗꯨꯝ ꯊꯣꯛꯑꯝꯃꯤ ꯅꯣꯡꯃꯗꯤ ꯏꯃꯥꯟꯅꯕ ꯀꯤꯁꯣꯁꯤ ꯃꯥꯁꯦ ꯅꯣꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯦꯛꯊꯗꯨꯅ ꯃꯅꯨꯡꯗ ꯂꯩꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯁꯦ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯆꯔꯛꯑꯝꯃꯤ ꯇꯥꯅꯤꯃꯥꯏꯅꯁꯨ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯍꯣꯏ ꯇꯥꯅꯤꯃꯥꯏ ꯑꯗꯨꯅ ꯐꯔꯅꯤ ꯃꯥ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯁꯨ ꯌꯥꯏ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ ꯃꯥꯒꯤ ꯀꯔꯤꯅꯣꯃꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯍꯦꯛ ꯐꯔꯛꯄꯒ ꯑꯍꯤꯡꯗꯨ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯀꯤꯁꯣꯗ ꯑꯩꯈꯣꯏꯅ ꯁꯨꯝꯅ ꯍꯥꯏ ꯏꯇꯥꯎ ꯅꯪ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯣ ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯗꯤ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯃꯥꯅꯁꯨ ꯍꯣꯏꯗ ꯏꯇꯥꯎ ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩ ꯉꯁꯤ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯇꯥꯅꯤꯃꯥꯏꯅ ꯒꯥꯔꯤ ꯅꯦꯛꯇꯨꯅ ꯃꯥꯕꯨ ꯆꯠꯍꯟꯈꯤ ꯑꯩꯈꯣꯏꯁꯨ ꯃꯥ ꯆꯠꯈ꯭ꯔꯕꯗꯤ ꯈꯔ ꯐꯔꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯑꯗꯨꯕꯨ ꯁꯨꯔꯛꯑꯝꯃꯤ ꯅꯣꯡꯃꯗꯤ ꯑꯩꯁꯤ ꯅꯨꯃꯤꯗꯥꯡꯗ ꯈꯨꯠꯂꯥꯏ ꯀꯥꯎꯔꯝꯃꯦ ꯍꯥꯏꯗꯅ ꯂꯧꯁꯤꯟꯕ ꯊꯣꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯑꯩꯅ ꯊꯣꯔꯛꯄꯗ ꯑꯩꯒꯤ ꯅꯥꯀꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯡꯉꯛꯄꯒꯨꯝ ꯇꯧꯔꯛꯏ ꯑꯩꯁꯨ ꯀꯩꯅꯣ ꯈꯟꯗꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯌꯦꯡꯉꯝꯃꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯈꯨꯠꯂꯥꯏꯗꯨ ꯂꯧꯁꯤꯜꯂꯒ ꯑꯃꯨꯛ ꯆꯪꯉꯛꯀꯦ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯨꯝ ꯇꯧꯔꯛꯏ ꯑꯩꯁꯨ ꯑꯃꯨꯛ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯩꯁꯨ ꯀꯔꯤꯅꯣꯅꯤ ꯇꯝꯅꯔꯤꯕ ꯀꯥꯏꯗꯨꯔꯥ ꯑꯃꯨꯛꯇ ꯊꯦꯡꯅꯖꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯏꯇꯥꯎ ꯀꯤꯁꯣꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗꯨꯔꯤꯖꯥꯔꯥ ꯃꯐꯝꯁꯦ ꯈꯔꯗꯤ ꯇꯧꯔꯦ ꯑꯗꯨ ꯑꯩꯗꯤ ꯀꯌꯥ ꯀꯤꯕ ꯑꯣꯏꯗꯦꯗ ꯑꯁꯨꯝꯅ ꯋꯥꯈꯟꯗ ꯈꯜꯂꯒ ꯑꯩꯁꯦ ꯊꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯇꯥꯅꯤꯃꯥꯏꯗ ꯑꯩꯅ ꯁꯨꯝꯅ ꯍꯥꯏ ꯇꯥꯅꯤꯃꯥꯏ ꯃꯐꯝꯁꯦ ꯈꯔꯗꯤ ꯀꯔꯤꯅꯣꯃꯗꯤ ꯇꯧꯏ ꯏꯇꯥꯎ ꯀꯤꯁꯣꯅ ꯍꯥꯏꯔꯝꯕꯗꯨ ꯆꯨꯝꯗꯤ ꯆꯨꯝꯃꯤ ꯇꯥꯅꯤꯃꯥꯏꯅꯁꯨ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯨ ꯌꯥꯏꯐꯃ ꯑꯩꯅꯁꯨ ꯑꯁ ꯇꯥꯅꯤꯃꯥꯏꯁꯤꯗꯤ ꯏꯇꯥꯎ ꯀꯤꯁꯣꯅ ꯃꯐꯝꯁꯤ ꯇꯝꯅꯩ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯍꯥꯏꯕ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯊꯦꯡꯅꯔꯛꯏꯅꯤ ꯑꯗꯨ ꯑꯩꯗꯤ ꯀꯤꯕꯤꯗꯦ ꯀꯔꯤꯕꯨ ꯇꯧꯔꯛꯅꯤꯒꯦ ꯇꯥꯅꯤꯃꯥꯏꯅꯁꯨ ꯑꯩꯒꯤ ꯋꯥꯗꯨꯗ ꯍꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯂꯥꯏꯇꯤꯟ ꯍꯥꯏꯕꯁꯦ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯂꯩꯕꯅꯤ ꯑꯩꯅꯁꯨ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯇꯥꯅꯤꯃꯥꯏ ꯑꯩꯅ ꯀꯤꯒꯟꯗꯕꯒꯤ ꯁꯨꯝ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯇꯝꯅꯕꯗ ꯑꯍꯤꯡꯗ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯁꯤꯗ ꯅꯨꯡꯅ ꯊꯥꯔꯛꯄ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯑꯝꯃꯤ ꯇꯥꯅꯤꯃꯥꯏꯅꯁꯨ ꯏꯅꯥꯎꯁꯤꯡ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯞꯇꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯗꯨꯅ ꯊꯕꯛꯁꯦ ꯈꯤꯇꯪ ꯌꯥꯡꯁꯟꯁꯤ ꯑꯩꯅꯁꯨ ꯇꯥꯅꯤꯃꯥꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯀꯩꯗꯧꯔꯛꯀꯤ ꯄꯥꯈꯠꯀꯅꯨ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯇꯥꯅꯤꯃꯥꯏꯅ ꯑꯃꯨꯛ ꯌꯥꯏꯐꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯏ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯁꯦ ꯇꯥꯅꯤꯃꯥꯏ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯌꯥꯅꯔꯗꯨꯅ ꯊꯕꯛꯁꯦ ꯐꯖꯅ ꯁꯨꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃꯗꯤ ꯇꯥꯅꯤꯃꯥꯏꯁꯤ ꯊꯨꯅ ꯃꯅꯨꯡꯗ ꯆꯪꯁꯜꯂꯛꯑꯒ ꯌꯥꯏꯐꯕ ꯊꯣꯡꯗꯨ ꯊꯨꯅ ꯂꯣꯟꯁꯜꯂꯣ ꯑꯩꯅꯁꯨ ꯀꯩꯗꯧꯔꯒꯦ ꯇꯥꯅꯤꯃꯥꯏ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯇꯥꯅꯤꯃꯥꯏꯁꯨ ꯄꯥꯈꯠꯄꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯑꯩꯉꯣꯟꯗ ꯀꯟꯅ ꯂꯥꯎꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯟꯁꯜꯂꯣ ꯑꯩꯁꯨ ꯊꯣꯡ ꯑꯗꯨ ꯊꯨꯅ ꯂꯣꯟꯁꯜꯂꯛꯑꯝꯃꯤ ꯇꯥꯅꯤꯃꯥꯏꯅ ꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯁꯛ ꯃꯑꯣꯡꯗꯧꯅ ꯇꯧꯕ ꯑꯃ ꯂꯦꯞꯍꯧꯏ ꯑꯩꯅꯁꯨ ꯈꯣꯡ ꯍꯥꯝꯂꯤꯉꯩꯗ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯊꯣꯛꯎꯕꯅꯤ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅꯁꯨ ꯇꯥꯅꯤꯃꯥꯏ ꯑꯗꯨꯕꯨ ꯍꯦꯛꯇ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯕꯨ ꯇꯝꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯃꯤ ꯑꯃꯒ ꯊꯣꯛꯏꯕꯖꯥꯔꯥ ꯇꯥꯅꯤꯃꯥꯏꯅꯁꯨ ꯌꯥꯏꯐꯕ ꯂꯝꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯐꯝ ꯑꯁꯤ ꯀꯔꯤꯅꯣꯃꯗꯤ ꯇꯧꯏ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯈꯪꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤꯡ ꯑꯁꯤꯅꯤ ꯑꯩꯅꯁꯨ ꯇꯥꯅꯤꯃꯥꯏ ꯅꯅꯥꯎꯅ ꯍꯥꯏꯖꯔꯤꯁꯦ ꯊꯋꯥꯏ ꯑꯃꯕꯨ ꯇꯁꯦꯡꯅ ꯊꯣꯛꯑꯝꯒꯗ꯭ꯔꯥ ꯃꯁꯤꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯊꯣꯛꯏꯕꯖꯥꯔꯥ ꯇꯥꯅꯤꯃꯥꯏꯅꯁꯨ ꯂꯥꯏ ꯐꯠꯇꯕꯕꯨ ꯑꯣꯏꯒꯦꯔꯥ ꯃꯤ ꯁꯤꯈꯤꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩ ꯈꯪꯗꯦ ꯌꯨꯝꯗ ꯊꯨꯅ ꯍꯟꯅꯕ ꯇꯧꯁꯤ ꯑꯩꯅꯁꯨ ꯇꯥꯅꯤꯃꯥꯏ ꯀꯨꯏꯗ꯭ꯔꯁꯤꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛꯇ ꯉꯥꯏꯔꯕꯅꯤ ꯌꯨꯝꯗ ꯍꯟꯒꯗꯕ ꯁꯤ ꯂꯣꯏꯕꯒ ꯑꯗꯨꯝ ꯆꯠꯂꯁꯤ ꯑꯃꯨꯛ ꯇꯥꯅꯤꯃꯥꯏꯅꯁꯨ ꯅꯨꯃꯤꯠꯇꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯔꯛꯑꯒꯗꯤ ꯀꯝꯗꯧꯕ ꯑꯩꯅꯁꯨ ꯇꯥꯅꯤꯃꯥꯏ ꯊꯨꯅ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯗꯨꯕꯨ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯉꯥꯏꯔꯁꯤ ꯑꯩꯈꯣꯏꯗ ꯁꯣꯛꯄ ꯊꯦꯡꯕ ꯇꯧꯔꯛꯄꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦꯗꯅ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯔꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯊꯛꯁꯤꯗ ꯅꯨꯡ ꯑꯆꯧꯕ ꯑꯃꯅ ꯊꯣꯝꯃꯛꯑꯝꯃꯤ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯈꯪꯗꯨꯅ ꯀꯩꯅꯣꯅꯦ ꯅꯨꯡꯁꯤꯕꯨ ꯇꯁꯦꯡꯅ ꯇꯧꯔꯛꯑꯕꯖꯥꯔꯥ ꯑꯩꯅꯁꯨ ꯑꯩ ꯌꯦꯡꯉꯨꯒꯦ ꯇꯥꯅꯤꯃꯥꯏ ꯅꯣꯏ ꯁꯤꯗ ꯂꯩꯔꯝꯃꯨ ꯑꯩ ꯊꯣꯛꯑꯒꯦ ꯍꯥꯏꯔꯝꯃꯤ ꯇꯥꯅꯤꯃꯥꯏꯅꯁꯨ ꯊꯣꯛꯑꯅꯨ ꯌꯥꯏꯐꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯅꯁꯨ ꯑꯩ ꯌꯦꯡꯉꯨꯒꯦ ꯇꯥꯅꯤꯃꯥꯏ ꯅꯣꯏ ꯁꯤꯗ ꯂꯩꯔꯝꯃꯨ ꯑꯩꯅ ꯊꯣꯛꯀꯦ ꯇꯧꯕꯗꯨꯗ ꯇꯥꯅꯤꯃꯥꯏꯅ ꯑꯩꯕꯨ ꯆꯤꯡꯁꯟꯗꯨꯅ ꯊꯣꯛꯈꯤꯅꯨ ꯌꯥꯏꯐꯕ ꯅꯣꯏ ꯑꯁꯣꯏ ꯑꯉꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯤ ꯑꯩꯅꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯀꯅꯥ ꯂꯩꯕꯅꯣ ꯑꯩ ꯌꯦꯡꯉꯨꯈꯤꯒꯦ ꯑꯩꯁꯨ ꯊꯣꯛꯀꯦ ꯇꯧꯔꯝꯕꯗꯣ ꯃꯣꯏꯅ ꯈꯥꯝꯕꯗꯒꯤ ꯑꯩꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩ ꯋꯥꯈꯟꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯅꯦ ꯀꯩꯒꯨꯝꯕ ꯌꯦꯡꯉꯨꯔꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒꯅ ꯀꯝꯗꯧꯕ
ai yengti yamdi yengningi asumna hingi matam aduda aise kana kana tumkhrabanu yengammi tanja aduda mapan sukhana thokningba tanja hoirammi aise thuna thoraga mapanda thoami aina mapanda thokpa loirga change haidana tawrakpasida masai kari noma tawrakhibadu ningsinglaktuna yengkhige khanduna aise koibadu chatuna yengammi adumna yenglingaida amukasu jinga sida kanna hekta nungna tharai manungda leiriba singdo loina mikap thoktuna aibu kaurami aiso aina mapanda leibaduda ai mapanda lei haidina khummi aigi khongse kari nomana phaba kumsu tawrai aiso kari none sibu khongse karaida palliba jano si haidana yengobada aigi khongse kari matana panba leiramde aiso kaino khandana amuk chatke haidina tawbasida khongse thangba ngamamde aiso kainone tawisibu tasingna tawraba jara khandana manungda leiriba misingdo tanaba kanna laurami tani mayumta thoro aigi khongse thangba ngamdre kainomada pankhre haidana asumna ina khongdo thangnaba kana tawringaida aigi nakansida nupi ama lepagum tawrei aigi mangsida urabaduda aiso kanna lauduna aisa gyan mangduna lekthaki aina laubaduda tani mai huisu mai puthokduna aigi nakta thoraktuna aibu manungda pusanbirami aisa gyan lakmandabadagi moisu tawpham ama khangamde itawbijoina tani maida sumna hai tani mai akhoi yumda hallasi asumna nonghenga anbuga aibu yumda puraga maiba amada yenghalami tani maina dadada hairubada noina pukhibani aduna noina phanaba yengo hairei asumna iba tani maida maiba matana duna yengthoami yenglaba phawboise angawa phaidongna dumak tawi maibaduna chu lamlai amukta khoiramsi aduga phabre yengse haidana aibu maibaduna lamlai khoiram thokpirami maibaduna thawai yongna yengbibadagi aise kharadi phare aina gyan tarakpaduda tani maina su hangai yaphaba nang gyan tarabo aina soi tani mai khoidi kamaina yumsida yauramino maibaduna soingonda ibungo nangsel lamlai uknadana ojana yengbirabani hojiti karisu tawraroi matungdagi dilam chatpa amadi thabak suba chatpada nasada jantra khara sijanlo maduda noige khwaidagi afaba khongthangni natragadi hanjan hanjan dasa taagani akoina so maibagi wado targa khot oja maiba haidana aiso hojikti yumda lengdana leire ahamagi wari se matang saida loijari ani subo wari se muk mayamda khudon tamjari wari se matam aduda imagi mapamda singba thokiba wari amani pingaidagi khose imagi mapamda de leirei babaga imaga khanadana imana yum thado maga iselina akoisi imagi mapamda leirakpani sumleje habigi wani akoisu kaisu ining tamlamde imagi mapamda leirakpasi imaso kaisu thaba ahenba sude mayamgi sai sam thongaga dum leibani mamtongi nupi akoi ine yai se mita khara luba mi oina tawi imadaga so thina ngangi mamhangi nupi ine hansu adu mangai akoisi aduda karisu leheningde panamadu oizaraga so imana punama khangjenduna usinadaba khara tamaga dum imagi mapamda akoisi leirakpani numitudi akoi mamton sige ine yai se ka yamna khanarami mamtone ine yai da su ngangduna sumna sei nane yungi oiba lanthum aigi iranui thumpumba loina paisalaga na pamda loina thaidana leiraba mali aingona nangna paisa da piu hairisi aina nangona pisangiba paisa singaduna nang karaida thamkhre ngangami ine yai so do magi thokpa machindo pet pet khumai imana so khamto ubda mamto ne imada thina sairei ise nang so sida kyam kuina leikige hairino yum palaga di nupa du phagera pharoigera ngamna badum laiko akoso mathayamna sare aduna ise so satkro hairei imana so mamtonda mung ibungo nangna hairidubu karino ne ise de noi khanabaduda isamsamna khamtokpa changjarakpani ipa moibagi matam khara changjapam logjabani noi phamande ko nase engonda do maina chalo chalo tanbadu asumna imaso mamitagi mapita aduna thorakhi adumaina khoi imase amagi moimoi khanabasida imada da dum taina birami nongmade imani iseda sumna hayobudo aisha tahawi sida leibase noi mamton hoina ko jelle hiningdruba mali isena mu ima khoide sida leitragadi karaida leirudoino imana mu khangde be ma thoba ma ima isa yengorasi adumaina imaga isegase wari sabado aisha tahawi masing matung ima se matam chupada moina ngangbi saibi baduda masi ungduna ima se adum laiki akhoisu pi banina ima gi bong tawdu kya khangaudre ima di ka hena khanjaluraba mali numitu isega egi ga phuri khangaw loina sudok pirami numidang tarakpada su ima ne isega ga sakin birami nongalakpada ima se khuna tumba hogalakpada leiramde sega ga su tumba hogalaga ima bok pikau kauduna thirami mamto na su kaidawrge nama koyang hangiduna lejarumgani tumina leiyo mamton su ki banina isega ga su tumin lei numi thora pho ima je thorak tabaduda ine hanna su namadi ngasi ge ude
ꯀꯔꯥꯏꯗ ꯂꯩꯈꯤꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗꯤ ꯏꯆꯦꯒ ꯑꯩꯒꯅꯁꯨ ꯈꯪꯗꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯏꯃꯥꯗꯤ ꯐꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯈꯨꯝꯃꯤ꯫ ꯀꯣꯟꯅ ꯁꯨꯝ ꯊꯤꯅꯔꯛꯄꯗ ꯏꯃꯥꯁꯦ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯍꯧꯕ ꯅꯣꯕꯥꯞ ꯄꯥꯟꯕꯤ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕ ꯃꯇꯧ ꯑꯗꯨꯗ ꯏꯆꯦꯗꯤ ꯌꯥꯝꯅ ꯀꯞꯄꯤ꯫ ꯑꯩꯗꯤ ꯑꯉꯥꯡꯁꯨ ꯈꯔ ꯑꯣꯏꯔꯤꯕꯒ ꯅꯨꯄꯥ ꯃꯆꯥꯒ ꯑꯣꯏꯕꯒ ꯑꯩꯗ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯞꯄꯗꯣ ꯑꯩꯗꯤ ꯀꯔꯤꯒꯤꯅꯣ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯏꯃꯥꯁꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯥꯒꯤ ꯕꯕꯥꯍꯣꯏ ꯑꯕꯣꯍꯣꯏꯁꯨ ꯏꯃꯥ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯂꯥꯛꯇꯦ ꯍꯥꯏ꯫ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯆꯦꯅ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤ ꯃꯄꯥꯝꯁꯦ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏ꯫ ꯏꯆꯦꯒ ꯑꯩꯒꯁꯨ ꯏꯃꯥꯒ ꯑꯩꯈꯣꯏ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯏꯕꯥꯅꯤꯈꯛ ꯇꯨꯝꯍꯜꯂꯤ ꯍꯥꯏ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯏꯆꯦꯒ ꯑꯩꯒ ꯇꯨꯝꯃꯤꯉꯩ ꯑꯩꯈꯣꯏ ꯀꯥꯁꯤꯗ ꯏꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯒꯤ ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯆꯪꯉꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯏꯆꯦꯁꯨ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨ ꯉꯥꯏꯍꯥꯛ ꯀꯥꯎꯔꯨꯗꯅ ꯏꯃꯥ ꯍꯥꯏꯗꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯏꯆꯦꯅꯁꯨ ꯑꯃꯨꯛ ꯀꯤꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯪ ꯍꯧꯖꯤꯛ ꯆꯪꯉꯛꯈꯤꯕꯗꯣ ꯀꯅꯥꯅꯣ ꯎꯍꯧꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯏꯃꯥ ꯑꯣꯏꯔꯝꯒꯅꯤ ꯈꯨꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯏꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯆꯤꯆꯦ ꯏꯃꯥ ꯂꯩ ꯀꯅꯥꯅ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯅꯣ? ꯏꯃꯥꯗꯤ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤ ꯍꯥꯏꯗꯥꯏꯅꯦ꯫ ꯏꯆꯦꯅ ꯑꯃꯨꯛ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯏꯕꯨꯡꯉꯣ ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯑꯩꯕꯨ ꯏꯆꯦꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯏꯆꯦꯒ ꯑꯩꯒꯁꯦ ꯆꯥꯛꯁꯨ ꯄꯨꯛ ꯊꯟꯅ ꯄꯤꯖꯗꯦ ꯍꯥꯏ꯫ ꯑꯗꯨꯗ ꯏꯆꯦꯅ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯗꯤ ꯑꯍꯤꯡꯗ ꯍꯧꯒꯠꯂꯒ ꯅꯤꯡꯉꯥꯏ ꯍꯦꯛꯇ ꯇꯧꯏ ꯇꯨꯝꯃꯨ ꯌꯥꯗꯦ ꯍꯥꯏꯗꯅ ꯏꯆꯦꯒꯤ ꯁꯔꯨꯛ ꯆꯥꯛ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯍꯥꯞꯄꯒ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏ꯫ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯥꯗꯁꯨ ꯃꯩꯒ ꯃꯝꯕꯒꯤ ꯏꯆꯦꯗꯤ ꯌꯥꯝꯅ ꯀꯤꯅ ꯑꯩꯕꯨ ꯆꯦꯅ ꯀꯣꯜꯂꯒ ꯑꯗꯨꯝ ꯇꯨꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯏꯆꯦꯅ ꯑꯩꯁꯦ ꯁꯨꯃꯥꯡꯗ ꯏꯔꯨ ꯂꯨꯖꯕꯤꯔꯤꯉꯩꯗ ꯏꯃꯥꯅ ꯊꯧꯔꯤ ꯌꯥꯜꯂꯝꯕ ꯃꯄꯥ ꯑꯗꯣꯝꯗ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃꯅ ꯑꯩꯁꯦ ꯀꯧꯔꯛꯇꯅ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯒ ꯑꯩꯁꯦ ꯑꯗꯣꯝꯗ ꯆꯪꯁꯜꯂꯨꯏ꯫ ꯑꯩꯅ ꯁꯨꯝ ꯆꯪꯁꯜꯂꯨꯕꯗ ꯏꯁꯥꯁꯦ ꯑꯗꯣꯝꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯃꯁꯛ ꯎꯗꯕ ꯑꯃꯅ ꯁꯨꯝ ꯀꯧꯁꯟꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯀꯣꯟꯅ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯅ ꯑꯩꯁꯦ ꯑꯗꯥꯏꯗ ꯂꯩꯕꯗꯨ ꯎꯕꯗꯨꯗ ꯋꯥꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯑꯒ ꯑꯩꯁꯦ ꯐꯨꯔꯝꯃꯤ꯫ ꯀꯩꯗꯧꯕꯩ ꯑꯗꯥꯏꯗ ꯆꯪꯉꯤꯅꯣ? ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯁꯤ ꯎꯗ꯭ꯔ ꯅꯪ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯒ ꯁꯤꯔꯒꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯀꯞꯇꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯜꯂꯛꯑꯝꯃꯤ꯫ ꯃꯥꯝꯇꯣꯟꯅꯁꯨ ꯏꯆꯦꯕꯨ ꯐꯨꯏ ꯅꯪ ꯀꯔꯤ ꯊꯕꯛ ꯁꯨꯍꯟꯒꯦ? ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯦ ꯅꯪ ꯁꯦꯟꯅꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯆꯤꯟ ꯅꯅꯥꯎ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯊꯝꯗ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯏꯆꯦꯗꯁꯨ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯏꯆꯦꯁꯨ ꯀꯞꯄꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯀꯩꯗꯧꯕꯒꯤ ꯅꯪꯗꯤ ꯑꯗꯣꯝꯗ ꯆꯪꯉꯨꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯆꯦꯆꯦ ꯏꯃꯥꯅ ꯀꯧꯔꯛꯄꯒꯤ ꯆꯪꯕꯅꯤ ꯈꯨꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯏꯃꯥꯗꯤ ꯁꯤꯈ꯭ꯔꯦ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯔꯒ ꯅꯪꯅ ꯁꯨꯝ ꯏꯃꯥꯗ ꯄꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯑꯍꯤꯡꯗꯁꯨ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃ ꯐꯝꯃꯒ ꯀꯞꯄ ꯃꯈꯣꯟꯁꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯍꯦꯛꯇ ꯇꯥꯔꯛꯏ꯫ ꯃꯥꯝꯇꯣꯟ ꯍꯣꯏ ꯃꯥꯃꯟ ꯍꯣꯏ ꯃꯣꯏꯁꯨ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯍꯧꯒꯠꯇꯅ ꯌꯦꯡꯉꯨꯗꯦ ꯀꯅꯥꯃꯠꯇ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯇꯨꯝꯕꯗ ꯏꯆꯦꯅ ꯀꯥꯡꯈꯟꯁꯦ ꯐꯖꯅ ꯌꯦꯞꯁꯜꯂꯒ ꯇꯨꯝꯕꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗꯁꯨ ꯑꯃꯝꯕꯗ ꯃꯤ ꯑꯃ ꯑꯗꯨꯝ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯃꯥꯝꯍꯟꯅ ꯌꯨꯝ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯦ ꯍꯥꯏꯗꯅ ꯃꯥꯏꯕ ꯑꯃ ꯌꯦꯡꯊꯣꯛꯎꯕꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯈꯤꯗꯕ ꯊꯋꯥꯏꯗꯣ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯑꯗꯨꯝ꯫ ꯑꯉꯥꯡꯁꯤꯡꯁꯤꯅ ꯅꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯣ? ꯃꯣꯏ ꯑꯉꯥꯡꯁꯤꯡ ꯃꯃꯪ ꯃꯍꯥꯗꯁꯨ ꯇꯣꯏꯅ ꯎꯕ ꯈꯣꯠꯄ ꯇꯧꯔꯝꯒꯅꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯏꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯃꯥꯝꯍꯟꯅꯁꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯪꯉꯨꯕꯗ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝꯊꯣꯛꯁꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯣ ꯇꯥꯟꯈꯤꯗꯕ ꯌꯥꯔꯣꯏ꯫ ꯁꯨꯝ ꯅꯤꯡꯉꯝꯗꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯅꯤ꯫ ꯂꯥꯏꯒꯤ ꯊꯧ ꯇꯧꯁꯤ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝꯊꯣꯛꯄ ꯂꯣꯏꯔꯒ ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯁꯨ ꯄꯨꯈ꯭ꯔꯤꯗ ꯃꯃꯥꯒꯤ ꯊꯋꯥꯏꯅ ꯀꯧꯊꯒꯦ ꯇꯧꯕ ꯅꯨꯃꯤꯠ ꯑꯃ ꯌꯥꯎꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯅꯣꯏ ꯗꯁꯥ ꯑꯆꯧꯕ ꯑꯃ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯑꯩꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯒꯦ ꯇꯧꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝꯊꯣꯛꯈꯤꯕꯗꯒꯤ ꯀꯩꯁꯨꯝꯇꯗꯤ ꯇꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯦꯁꯨ ꯃꯄꯥꯟ ꯂꯝꯗ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯗꯤ ꯃꯄꯥꯟ ꯂꯝꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯂꯩꯕ ꯏꯃꯨꯡ ꯑꯃꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯕꯒꯤ ꯑꯩꯗꯤ ꯑꯗꯨꯝ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯔꯤ꯫ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯐꯪꯕ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯩꯗꯤ ꯏꯄꯦꯟ ꯄꯦꯟꯕꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯟ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫